ngasi sarak lamjaud chatpa matamda nakab uptuna parda tauraga chatpi nupi singda kanana su langnadabane makok to khudai haptaduna mamai da parda taudaduna chatpi nupi singda nupa singna langnabane makok to khudai haplaga mamai da parda taubi nupi nakab setpi nupi bu gaire singna fawba langnadabane nungsirabe chalinaw sing ngasi ekhoina punna khangminnagadorib asi musalman nupi singda parda gi hukum haiba asini Allah Ta'ala na mahaki kalam da asumna hairi he nabi sallallahu alaihi wasallam nahak hayo nahak nupi sing nacha nupi sing amadi musalman nupi sing daw nakhoi nasagi namai daw khudai na kupsello nakhoi bu manak nakpa mi sing no lang naraktanaba Islam da nupi oibi sing daw parda gi hukum tawriba asi nupi oibi sing gi izzat ngamnabagine ngasi sarak lamjaud chatpa matamda nakab uptuna parda tauraga chatpi nupi singda kanana su langnadabane makok to khudai haptaduna mamai da parda taudaduna chatpi nupi singda nupa singna langnabane makok to khudai haplaga mamai da parda taubi nupi nakab setpi nupi bu gaire singna fawba langnadabane makhoina langnabada ikai adubu ngasidi taibang ngasi tayonare sarak lamjau thokpada parda taudaba maram oibana ikai iki khangdabana Allah bu kidabani Allah bu kidabana ngasigi jukta ikai ba madi izzat leikha tarakli Surah Arafta Allah na hairi Musalman oibi nupi sing nakhoi nasana nasagi mit yengbu makhadi yengu amasung nasagi izzat amakpa lakhangano nakhoi gi leitengbu mimangda utkano matam chuppada fizi seno parda thagano haining badi asini nupi sing atop lamlan bado yenglaba natragi yeng hallabade amang batani toina unaraklaba toina wari sanarabu oiradi ikaiba tujungba kawrakani ikaiba khanglaktrade punsi da akaiba lakani maram asino nupi sing da parda gi akanbu hukum tawri nupi oibi sing na yamna cheksilli faw parda kanna tawri faw nupi gi izzat yamna laigani miyamna su ikai hangoina laigani matang asido Hazrat Fatima radiyallahu anha gi matang da tentakna wahi khara khangminasi Hazrat Fatima radiyallahu anha ekhoi gi nabi Muhammad sallallahu alaihi wasallam gi machanupi atombini Allah gi Rasool sallallahu alaihi wasallam naso mahakpu yamna nungsibiramme nongmon numit ama Hazrat Fatima radiyallahu anha mapam da laklamme numit adusu Arabi thage ahan batha thokba numit oiramme numit adada Allah gi nabi sallallahu alaihi wasallam na machan pida hanglamme nang tha urabra machan pina khumlamme Allah gi achan ba nabi sallallahu alaihi wasallam ai tha ude hanglamme kari gi udri bano Matamada Hazrat Fatima radiyallahu anha tuminna layramme amukka Allah Rasool sallallahu alaihi wasallam na hanglamme karigi yengdri bano Hazrat Fatima radiyallahu anha na fakum piramme hey ayge baba nungsiba ngasigi numit say thasigi ahan ba tha thokpa numit ni maramasino nupa nupi mayam ama tha yenglamgani aina tha yengba matamda atai atop lamlan ba su yenglamgani aina tha uba matamda makhoi su tha yengbada tha du da aigi mit yenga atop gi mit ki mit yenga theng na khigani maramasina ai ikai bagi maramdagi yengdabane
Subhanallah, yengo. Hazrat Fatima radhiyallahu anha ima ibe magi ikaiba khangbo. Atop nupa yengbadi lairadana. Atopagi mityang karan takhini khanbana tha fawba yenglamde. Matang asida Hazrat Fatima radhiyallahu anha ge matangda wamadang punna khangminasi. Nongma numit ama sahaba singna nupi singi afaba thabak thoram singi matangda hairamme. Matang sida amana ama hai magi khangzaba hairamme. Matam aduda Hazrat Ali radhiyallahu anhu hogatlaga mayumda halaklamme. Laglaga mahaki nupi Hazrat Fatima radhiyallahu anha da hanglamme. Allah gi manakta khwaidigi hena fabi nupi asi karamba nupi no. Matam aduda Hazrat Fatima radhiyallahu anha na yamna fazaba mawongda tapna ingna khumlamme. Allah na khwaidigi hena nungsiba apaambada nupi de atopa lamlanba nupabu yengdabi amade uhandabi nupi adune. Wafam asi tabaga Hazrat Ali radhiyallahu anhu Huzur sallallahu alaihi wasallam gi manak tamna laklamme. Amade Huzur sallallahu alaihi wasallam da Hazrat Fatima radhiyallahu anha gi wafam hairamme. Huzur sallallahu alaihi wasallam na tabada nokfet tawraga hairamme. Hey Ali, Fatima aigi thamoy gi machene. Haining badi Fatima ay chanapi ne. Man aran ba akay ba karisu tawroy. Allahu Akbar. Yengo nupi gi izzat hay ba sikayam magun lay khraba. Ay khoisu isagi izzat ngak laga chatsi. Izzat laytaba punsi di hinglubagi karisu arth layte. Allah Ta'ala na ikhoi gi nupi singbu. Pardah galoy na punsi lenba ngambagi pangal pi nabi ba oisano. Nungsirabe chilinawsing ngasigiri asibawatang khangminarasi. Matangi video amada ima babagi haksingi matangda khangminasi. Allah amasung mahaki nungsiba Rasool sallallahu alaihi wasallam gi apaambada punsi esilen naba kanna hotnaminnasi.